Paumi ama COVID-19 positive oire ngasi Mars ki tang kun ngatrukta ngasi yuk phong musi phong na Manipur top channel dagi Paulo fuk tamin nasi miam Paulo fuk pasok sarake han bada handak tak pai khiba Madhya Pradesh ki Congress na lusing malenga adugi Chief Minister oiramba Kamal na pham thadok tringai pangthok khiba ikon kon ba press conference aduda saruk yakhiba Paumi ama COVID-19 positive oiramle Paumi asi COVID-19 positive oire haiba hek pau phangbaga numit adugi conference aduda saruk yakiba atopa Paumi singsu quarantine da lainaba khangan khrei ngasi COVID-19 positive oiba thengnariba Paumi singi masanupi adu hana laisat asina nabadagi Bhopal hospital layengduna lairakibane hauzik phawbagi oina lainga asida laisat asina miyoi satruk rom nahanduna amadi miyoi 13 sian khrabane masida Madhya Pradesh khaktada miyoi 15 naduna lairibane lainga asigi hauzik oirakliba phibam asida laisat asi makhatana paksana sandorakpadagi thingnaba Prime Minister Narendra Modi na laibak sin batuna numit kunga mathoini gi oiba total lockdown lokthokhrabane hauzik phawbagi oina malemda laisat asina miyoi Lak mariga lising kutra mapan songaga humdrat nahan kre loinana miyoi lising taraga mapan ga satruka marp ko humdo sian krabane masigi manungda Itali kaktada miyoi lising taret lom sian krabane hairi aduga atopa maru eba pawsingju pathok sarake COVID-19 na narabi nupi masagi phibam phagalaglei Manipur gi ahanba COVID-19 positive oikibi Imphal West District gi sahi kungomdo shurubi anaba adu Medical Council of India gi guidelines singi makhada layeng badagi phibam phagalakpa hore haina thajaba yaba likhun amana hairi Pauduna makhata na hai Jenims ke isolation ward layeng libi anabi adugi phibam yamna phagalakpa ure mahak London dagi tha asigi kungamathoi Manipur yarokhibane amadi mahak na Manipur khaknatana awang nongpok state singi ahanba COVID-19 positive oikhibane loinena Central amadi state government na numit aduda mahak flight tongminarakhiba passengers sing thigatuna lokhatpam thokpa section thorong lokhatuna laina adu makhata na sandoraktana bhotnari anaba adugi imung manung quarantine tawduna thamkhibane hauzik makhoi gi sample sing negative oire loinana anaba aduga flight tongminarakhiba miyoi singna panthaba tawduna lainga medical director de sangjaraktuna makhatana layung andu sandorakpa thingnanaba amadi masa layengnaba hotnabagi tangai fade layengnaba lainga ki maikedi awatpa amata laite miyamna mipaiba tawbiganu haina paw aduna makhatana phungdurakli aduga atopa paw manamo sizinnaruba kit sing lambi da lang thoklambadagi irang horakhre Manipur lenga ki makhada hokhiba malemgi oy achauba haksel gi singnaba ama oireba COVID-19 gi laisat asi thengnana bo lokhotliba khongthang asigi saruk ama oina Imphal East ki Kaira Wangkemda hangdokliba quarantine facility center da lairiba staff sing sizinaba loiraba personal protection equipment PPE kit sing khaw amada haplaga laikai gi mangpukri amagi manakta lang thoklambadagi laikai adugi miyam irang horakre thaudo adugi matangda mari leinaba singdagi explanation call tawkre haina health minister L Zayanto Kumar phungdokre Imphal East ki Kaira Wangkemda lairiba state TB hospital laingak na thokiba yathang amagi matung ina district asigi miyoi quarantine facility center hangdokhi center asida ngarang dagi hawduna ambulance da miyoi sing puraklaga thamba horakhibane ngasi ayuk laikai miyoi singna lambi satpada disposable bag amada hauzik coronavirus na narab anaba sing yengwa doctor sing amadi staff sing na masabo virus asidagi ngakthokna sizinariba PPE kit amanba sing haplaga langthoklamba thengnaki loinana mask amadi hand glove su manak aduwaida langthoklamba thengnaki masida natana TB hospital aduda quarantine tawduna leibe miyoi sing tholaklaga manak nakpada leiba dukan singdagi asa athak leiba tholakpa thengnaki hairi thaudo adugi paw tabadagi lekai miyam horaktuna state TB hospital quarantine center hangdokpa yaroi haiduna akanba irang sagalakpaga loinana hospital aduda lakpa ambulance thingki paw adu tabadagi Imphal East district ki SP na lusingba police ki team ama mafam aduda lakhi loinana deputy commissioner gi mihut singsu tharaktuna phibam adu yengsin ki hairi tungda Kairau SC gi MLA Laurembam Rameshwar masamak laktuna phibam adu yengsilaba tungda miyam wari sanaraba loinana sanitizer mask amadi disinfectors sing PB duna hospital gi akoiba amadi khul adugi mafam ayada bracing powder sununa singba saithokhi hairi madugi damak lamdam adugi miyamna MLA bu thakarpa phungdokhi hondoklamba PPE kit sing adu police personnel sing thau haijilaga mai thadokre hairi thaudo adugi matangda Wangkem Nongmai Leima Youth Club ki General Secretary Singa Kham Samandana Poksi asida hai Kaira Wangkhem da lengang na sangsilakliba COVID-19 thengnana ba thaurangi saruk ama oina quarantine facility center hangdokpa asida yaningdaba laite adom oinama asigumlaba tamthiraba virus asina sandoraklaba miyoi sing layeng liba doctor sing amadi staff sing na sizinaba
loiraba PPE kitsing ningthina manghanbagi mahutta miyamgi sizinariba pukri mapanda mafam chadana hundoklamb asi lebak thibini amadi masina lengana lokhaliba section thorangsing asi aremara tahalle malemgi oina tamthiraba laisat ama oiriba amadi layengnaba hidak leitriba virus asidagi ngakthoknaba changsilliba khongthang asida mathau tawriba miyoisingna miyamda virus asi sandorakpa yaba lambi ama yatpa asi tahoningde laina asina sandorakpa matamda ngakthoknaba dukan phawba hanghandana hotnaraga staff singna sathariba thawong huktaba thawong asida miyamna penadre matungda lengang asiguma thaba asi amuk hanna tahondanaba akanma poktak pibiyo haiki thagdo adugi matangna paukse aside Health and Family Welfare Minister L Zahel Kumar na hai ngasigi thagdo adu karamna thokibano haibadu lengakna thigatpa hore mari leinaba miyoi singdagi explanation call tawre asigumba thagdo asi matungna amuk hana thongandanaba lokhat payaba tharong lokhatkin haina minister na phungdoki aduga atenba pawmatat khrana COVID-19 thengnariba doctor sing sembiba mapugi sayolni haina Bharat ki Prime Minister Narendra Modi na phugdokre aduga khoigi Manipur gi oinasu Manipur top channel gi makedigi khoigi Chief Minister N Biren bu ngangkhoi leitana thakasari sigumba siksin tharang kaya marum lokholakpa asi khoi Manipur gi yam sakthoksaningai haina video si lusilakpa haijage siar ga video si myam matang sai lusinjaragen thank you